Pangthokjaba Anti-Repression Day Sogli Singani Sumna Kundani Toy Thoram Pangthokiba Maphamsiba Konbiribi Imaibi Ma Kunthok Hanbibo Punamaki Mahu Chinjarakanda Ikorona Krumjabaga Lunana Nasi Pangthokiba Thoramasi Signa Loiba Pawa Imagi Tampak Takasudani Chijana Pangthokongan Damakta Punamaki Bo Sindajana Kurumjari Anti-Repression Day asi inso lising aniga marigi July tang tara amadi taraga matri lonaba ahimda ekoi iramdam Manipuri Kangleipaki mamumloi tangdem senu manorama iramdam sida ngang senenaba thajlakiba ajuglaba Indian Army sipai singna Mayung magtada mamagi mathanumdagi mabung pasingi mamang magtada phaduna purugakanda nupi oibigi izat temsingner matungda otpiraba neibiraba matungda atugumlaba ekoigi lamdumsigi sanurasigi maraktagi thagdamsan monoramabu Assam Rifle sarak tamduna mapang kayada masada nawai kapsunduna anakpa lamdamdugi bamon kampugi anak pejada amakakta untuk amakana thalamba atugumlaba mihatina hat kraba London sigi sanura singo ijat khongoi bagi tensin bagi usitta bagi Indian Army na saram jatpa amari sadanga da sakkadaba atugulaba Armed Forces Special Corps 1950 bagi marum tuna pangtuki bathong atugo London sigi mama oibi singasina atugumlaba sanura sigi maratagi monoroma gi phibam adu pi thongdana lemai thakta napi thakta tadana leramba atugumlaba mahaki misi du uruba matamda mama sigi masa nupi bu ibi maitei sanu bu ibi mama sigi thamoi sida thamoi kai ki bagal loina ngasidi ekoina gi isa bu sanura si bu kanba ngamdraba Indian Army na sarak tamlawa ekoi gi iramdam Manipur si kusittaba thoi daba amadi sagi miyeng amakhta yenglaba janganda chakkadaba sukumba Indian Army gi asigumlaba satliba niti niyom singasidi mama oibi ekoi khangbi pangal leitre adana ngasidi ekoi akanba amadi London sigi damakta pangal putokna isagi ijat pumangda thambaka nagasidi chongthukta yade haidana majiki matung inso lising ani ga marigi July tang tara amadi taraga matri thauduk adigi loiraba matung ikui kuidana July tang taraga mangada ima singasina matang kuinigi mamangdagi ekoi iramdam Manipur gi Kangla British ke loilam ninga ki makhada kudun jalaga laikraba amadi madugi matung tarakpada Indian government occupied tawle iramdam Manipur asibo namthaduna thamlaba Kangla Assam Rifle pulling laiba Kangla ge Assam Rifle gi no thabageta London sigi mama oiri sigi merattagi iramdam sigi damakta khangse machi langena London sigi mapani mamong kaya ngak sina leiba ima sigi mo sidana ima taraga ni toina masar pi thongena ekoi bisu red tau piro amadi ekoi bisu hatok piro thorong raun na koi ga thengna si haiduna ima taraga ni toina Kangla gi no thabageta sanda thongda protest chaukiba numit atubuni singjaduna haukiba July di tang tara ka manga sole ngani mari gi matungdani ngasi phawda pangthok sadana Anti-Repression Day haiba mithola si thonjadana pangthok sadana leba pyanga kusina ka laksabani atubo covid maram oidina haukiba sahi ani simadi haiba thorom asi ekoi lamdam sida mathang pangthok lokpa adu lepsaki amadi hauji COVID di kara komtolakpa amadi kara sapalakpa atugo hauji khodiksyo COVID ki akan ma amuk rahongana hauraiba marak asida tangai padana pangthok sanan bidamakta chinjan langzaliba Anti-Repression Day Observation Committee Soglising ani kungani thoina ngasi July bitang teraga manga irai numit yada per numit asida iramdam sigi laiba tungan civil society organization sing Ima Loop Singh, Saturday Loop Singh, Amadi, Irai Paksa, Paimia, Punamaka Pusan Naraganda, Nasi, Ima Putu, Han Bigi Masai, Konda Lady Ba,
Thamayong apumba nupi lukka punna kusamnadana asigumlaba Observation Committee asina Anti-Repression Day thoramasi pantuksabani marakta lepibadu laibaki oiba jugulaba kudung sadakna maram orakanda lepsaki adubu ngasi pantuksare yasida lakpiribi nushijaraba iramdansigi kai kunnajaraba kunnajarabi kudingmako Sinjalangzaliba Anti-Repression Day so lisingali kungani toy amadi hamami apunba nupilo thanigi maike degi punamako Observation Committee amadi thanigi group sinjarakanda ehana ipokuna punamako kurumjari amadi nolosari amadi punamako pampamnanda lisingali damaka nugna hangatsari igin itana katari ipalba numit asida Anti-Repression Day so lisingali kungani toy Thauramasi Observation Committee on Anti-Repression Day amadi Thamaiban apumban nupilo thanina pangsuktanagi Thauramasi lengsin biribi punamagi mapamda hantakchapgalena haununabagidamagta punamagi mapamda nolunani singjari Thauramasi hokjananabagidama punamagi ayangalausari so lisingani kongani toy Observation Committee amadi Thamaiban apumba nupilo thanina kusanadana Pantuk Sariba Anti-Repression Day so lisinani kongani togi Thauram asigi ngasigi Daista President Member ki pampamlangda linsin binimegi damakta ahan bamaktada punamagi ayabai longjarakana kaukatjari lengkat pirasi ikai punajaribi isema khangembam anandi Chairperson Anti-Repression Day Observation Committee bu ngasigi President Member ki pampamlangda lengkat piranoi damakta noluna kaukatjari lengkat pirasi ikai punajaribi isema khangembam anandi